Chaba tumba iting chingnadaba manba laisagi matawna Mairaba wakhal yamna khalalli. Aranba tawba mi amatana asumna icham chamthokpa ngamloi haiba wakhalsi tattana khalli. Adubu maikay khangdana humsilakpa nonglegi masakni. Yeknabagi sahumga loinana manakta laklaba nonglei. Karamnasu tarayna thazagani. Saklwan pubi oiramnabadi kamdawgani. Thamoi kaiduna tokani. Laisana chari badu yenglambani. Boyne prap changsilaktuna manakta laipsilakpaduda gyan tai. Nontaraga nakong dairi. Yamung soklawi haipatang hogolo. Waiduda Mairaba cheptharag yengi. Wadi ngangda pukhagotre. Laisa su Mairaba na hagot kibado hoi mai hairudre. Magi chapham thokpa chari. Ayuktay chenbada karisu charaktabana mama buktu ihang hanglabani. Sagaygi ahalsingi machani. Makong chatpa ngamdabagi wheelchair da lakpani. Maramduna Mairaba masama hagottuna chatpani. Wari watay ngahak tawramlaga leplingi. Kadomdagino Linda do phawzilai. Nakan leplaga itap-tap na kawri. Yambo. Yenglakpada Linda oirambaduda nokmi. Piye oibasu waramni. Linda noklaga. Haiduna kanade. Yamong ni mathasa zabay wani. Konong daling na nalaybani do. Ako'y gumba aduga minister mayamsina kwetien laga. Yamong da pinaba report sagad pasidi. Haiduna kanade yamong. Wahabagi zata kuwamani. Icham-cham na adumak kumlai. Harisinadi ayni ang wahalin niya mayamse. Wahayduda Linda machinda tapna soli. Mayam gidi khangde ay budi ang wahali. Ngurung ngangli bado Mairaba tahodraduna. Kariba. Linda su tapna noksinari. Aduga khonjel thokna muhay. Wahande haibani. Ado yambong inamsibu kamdongge. Sumiyeng bada yamong kaya chana kadaba mande. Wahaydugi nunggi atrado Mairaba loksilode. Laizabu palakpada ningshinglagtuna mana famawo maikayduda yinglay. Adubu layramdre. Mana charambasingdu ichay-chayna adumak laybagi maong uri. Matawduda Mairaba pakhalap tawna akoybado taha-taha yingli. Adubu okidre. Magi matawda Linda su karino khalaga hanglay tingak-tingak. Kaydawrage yambong. Kanabuno aduk pakhat na yingli dubo. Hangli bado tadre Mairaba. Yeknaba pumnamak toklaga. Mikuptuda laisabu uninglay. Magi mitna urag trabada pakhat pa phawri. Langtang dari thawaido. Leptuna yingli baduda pelak traduna chetlaga thigi matagum khongkap mama thangba hauge tawi. Tanjaduda khut amana nakandagi khangpa pharakle. Khutsadu tanawi. Karino khanna yamna thuna yingthorakpani. Adubo karisu tawba nanghaudre. Khudang pharakli banupido yam sauri haibagum Mairabada yinglamlaga nupadugi khudang pairaga chinglaga puthorakle. Laisagi matawduda Linda gyan kharatai. Mana ngasaidagi Mairabagi nakna napsinduna wari tawribado ramlani haiba gyan tai. Nupado sungakpay kayboy nupimchaduna chingliba aduda adum lakli. Chawkraba nupado yam phawna chingluna puri nupidusu. Guest house tugi kha thangba thongdu fat hangdorakli phawdorakli. Adu yawna lakpada tung ilamba nupado chaplipnaga mabuk phariba khudangdo mano ina tap pairaga manak chingsili. Nupidusu sro hekta lai. Mabu chingduna purakpagi wa hairakadra khallubani. Adubu ona tainabada Mairabana khonkalap nairi. Kadai chatlugena. Wahangduda nupidu mamiklang thorakli. Yang ngakpagi moong nairi. Washroom changui. Kaygino yambong ay thirira. Wahangduda Mairaba sorak khangting tinglaga laistada yinglay. Yang pakhatpagi mataw utlubado hausatagi hantarakli. Yang pongthokpa musara khumi. Thide nangbu kay thidoiba. Pakhumduda machindu hekta paisili. Ngayak chapli paduda Mairaba wakhalda wahang amalakli. Laisana mabu puthokpagi maram. Hanglagi haiduna sarang laisada he onsilakpaga. Nupido makhutna makulta paisilaga leramba ubada karino khanna hangi. Kaydawrage. Laisa makhutna makuktu pairaga ison-sona. Khokse kaino matawkre. Pakhatkre matawdo. Yekna Bini haidunaso mana ayo haibada pakhatkre. Tha changsilaga manakta hanglui. Kaydawrino ko ngawriro. Se yumchase. Chatpa ngamgadro mi kaushira. Mairabagi matawda laiza machin baldo haipet chiksili. Aduga amukso hairai sukladuna. Yambong samo gari pau hingamare kokse kainom tawkre.
Mataududa ingau wakre. Asengbani khannasu pakhatpa phawri. Mikuptuda karisu changkidre. Perprop changsilaklaga laizabu phaibomdana satpam khatkre. Aduga gari mayam khanmib adomda gagbab chatpa hawi. Nupadagi matausida laizadi harauri. Loina na matha swaipet sarei. Adubo mikuptugi oina mana ngamawdaba yadabani. Makuttuna mairabagi ngaksamduda tapna kolaga maning onthoklaga taptana sugatlami. Magi mataudo Linda sauningna leptuna yinghori. Mairabana thokibado masu tanarakpani. Linda na thoklaklaga mairababu koileleiduna thiribado ubada. Khambal chawbi mana mairababu phajinnabu pai tawkibani. Adubo mairabana laizabu pamduna pukibaduda Linda di prok chakle. Maduta tanaba sinmani nupiduna. Mana ngamduna lakle. Maminna uba gari amada laizabu tapna hawkatlaga. Thawdorakle kanasu taklamda. Linda dagi mana ngamlabasu hojik kamdawba tari. Laiza mamittu ushin wakhal khalli. Aphaw sarubrambo ahidi siraniko. Kadar tawbani he khangkibana. Masigi durbasa sina khawri se pet met khani haiba. Laiza bema nangsilai mapangida ko. Napuroiba saktiman sigi matawmakne. Hoida mana kaido ngamdoino. Masipumnaba uphak amomdugane noklaga wari sarambadagi thokpa ngaktani. Aina chumpham thokpani. Lalasu mara yetla loire. Wakhaldu khanna ison tharaga leiramba masado satin khalakle. Matawduda taping gari thoramba nupado laizada yenglaga mir ushalo yongdore. Laiza mong hada khumlai. Ko ngawbaga phakreda. Wahaiduda mairaba break to khangni netki. Mamituna laizada yenglai. Laiza so yenglami kirup. Magi matawduda huranba phakre. Mamai mamit itik khatna leirambada ubada mairaba khoidok sawatpana loire. Nupaduna chingnakre khanglabada laiza taplap nairi. Yambumu kanana nupiga noklaga wari sawainge. Tawge tawrina isu. Mamit wo manaw tawribada ubada adum sawkhre nupado. Phurubasu ngamda thina chaigisu chimbaldagi wai amapho tho'u yada nupado tawfum khangdre. Makhutuna lumangi samdu lamlaga chena paisilaga nghaklei. Asumna leiramlaga itap tapna. Kumo. Laiza kirup yenglaga yum yawrakumge. Handa mukti nupado mamai sat haigalaglaga hairei. Kumo haibane. Sukleba pisum thokliba khonthoktuda Laiza mihulatum chenkhatkre. Kidaba saba iwani kiribani maso. Oiningba ma oirasanu matagum garigi thongdu hanglaga tamna kumthakre. Mapanduda chapleplaga mairabada yenglaga lei. Haiba ille matagum. Nupadusu kumlakadra khallubani. Adubu kumtharakte. Hangliba thongdo makhutna lamlaga gamlauna lonsinkre. Khutakta gari start tawkiduna thawraga chatkre. Nungsitki mang thaduna. Adok thuna oikiba matawduda Laiza tingak yenglambani. Adubu awai tana thawkibaduda khonjel thokna mairababu kauri. Yambo, kaino tawridubo? Ngai khwaibane yambo. Mana lauribado tabida hena kanna thawkibaduda Laiza sauningbana loire. Khonjel launa amuktang lauri. Ngai khwaibane mahamuni durbasa. Makhong thilladuna laurhorido mairaba class dagi haifetang yengi. Adubu gari do mamai lerakte. Madugi mahot machindu saurangna do soli. Mi usittaba. Asaw behemran kibana nipidu hundoklamne. Mabu phagi tahalli matagum. Tasengna sawat pangami. Tungkoina sawba ngamna dogum. Haina konong yorakle. Ngasai maga chatmina kibasingdo yoraklamra yorakchiramra khangde. Men entrance to pauba gari do thawzilaklaga madung prabab changlai. Coffee hamamam thaklaga wawa noktu nawari saramba kunjonga mitsudagadi mairaba changlakpa ubada noklamba chaplekre. Ingak na amada yingne. Mairaba su aniduda hanna yinglamda magi office lamda prap kakhatkre. Mana chatkibado ngak yinglamlaga mitsuda kunjoda oina sawzilai sawno onsilai. Kunjo kaino tawribase. Hairi bahaiduni kunjo su ingak labani. Ngakna khumai. Confirm oire na pau piraklabani. Mana tongana bagarido break thadatlena. Aduga kaino tawrliba matawsibo. Wahaiduda mitsuda sauningbana prok chakle. Asiguma plan si toina sinma yadaba plan oibana. Tangna sinbani. Adubu irailai na fail oirambasida
amasu thamoi khutum suduna khangle haina matamdi khangauba nate gari gi kataga mahusa lairinbiga tungda mangda inaduna chatli sauninglam office to the pumpki baduda khara makhaidi phakrabugum tawi nakanda loisinduna lei bathabakto loisanna bonne chalubagi mafi hongde angan bagi matam loisilaktuna amambagi mami taraklaba matamni office ta famlaga laptop to da karigumba ama yengduna lairinge thongdu nok tawrakle laptop to da yenglaga pakhumbi chango mahaidu he haikibaga nupi su changlaktuna leplare makutta pairakpa coffee do table do da thamlaga coffee leizare khonjel do da mairaba nupi do da yengle yengna nupi do nolukna thokre mairaba coffee do da amu yengle mahusa na coffee pibasi laize hekta changakpani nupa do wakhalama laktuna khodang da siriba gari do thangatlaga pung yengli thazadana taruk taga doramle masadu khaziklei thoklaga thongnaw da amu yengle ingthamtha oibanara madusu imamduna leiramle matawduda mairaba masado amuk lei thoraktuna makhutna mairaba taklaga sor amuktang honthai laptop to the mai onsilaga thabak tu makha chathage tawi adubu ngamdre mawa khal lei tadre khaidau saugatpa laptop tu makol thokla khumzilaga phamlambadagi fuk hawgatuna thorakle kalap sangbagi haunaba laurap thangba khongthangnuna khangaudi makha yorakpa pareng khamlim gari dagi mamina uma amada fatka khalaga thodorakle nungsit ki mang thaduna nungtigi matawgum yachanglakpa matamda ibadok pakhambagi laisang aduda dok thongmai katpagi laisena basena bi mayamdo mai tharang tawne ngasidi masu lai khurumgi haiduna laisang manak tileptuna leibani Robert tanjaduda sahum amaga loinana kanagumba amana grong launa thengzilai tudi tu sinde haibabo khongpham di khazik lengi thengzilakli kanano khanni yenglakpani ta adubu leimaina tariba lehausingdo khunduna leirambadu ubada masadu phamdaraktuna khunma yausili masu mana soikrabra khanduna ta hairi wanga ngandaba nupado sawbinuko somdalai matam henkidrana lami thaluri pakhum pirakti nupido ngak sum leiraga tamlapna aina soibani Robert khonjel do da yinglei takiba khonjel oibagi natte adok nungsiba khonjel do da yinglakpani maithong du di inafi amana tangkhai ama khumkibana oge fangdre adubu phina khumba yahodraba chimbal mate khara du uri tathot pi chimbal do musuk muna khamdekpagi mami ama sutari matawdu da madi ngangakle yengni nupido fukhawalaga maikei amarom da khonglei thuna chatkre wakhal khanda Robert karigumba ama ningsinglei ningsing mangjing machinda tapna solai ngarangi nupido natrane manida ngarang ukiba nupiduni wang sumathanda pakhum sumathanda adubu wakhala malaktuna famlambadagi fuhawalai magi matawdo nupidu bu tanaruge khanna nupidu gi maike yenglakpani konunggi awang thangbaromda ta sangsin khibada ubada Robert tanarugi matago khongkap khara thuna thangna basem sarai tanjadu da ningthem prabab changsilaktuna da Robert mabu kaurakpada Robert chaplepi aduga ningthem da onsilai ningthemna yamungna phone amda pairoi wadu tana Robert tona chenkiba maikei dudi yingli adubu leiramdre mekup khara duda mangkhiramle upai leita masado amule shilaglaga ningthemdagi phone du lawi nakongda tapna pusilaga kedorage hui ngawba saduna koithi thirubani mafam khuding chatlaga man hondoklama mafam duda amuk thirui adubu phangmallaktrabada konungda amu halakpani Robert ki khonjel tabada upai am urakpagum tawi wangla bester case da tapna kakhallaga wasu ngangli chana aina thibadi fangdre nangamta thiruso why did Robert kyan tadraduna khummi ingawngawna kaina thidoisina madom ta thiruso ba sauning manana hondo amabani lehodre matam siam thingi fangnabam ta thiro haina gyan tadaba sum henjilakpaduda Robert kare ton tanaba nang hodabagi khara sauning baga nong matamaira bada khon kandaba mana khanglaw lawkhalei loan do chumna ngang ba hibidrabo kaino khanglaw larakpaduda maira ba chaplepi tamna ka khalakpada kagi thongzil da leplabani lepna phone to onsilaga hairi ma isida gyan taw kedoge adwai da law khongdana layu haibanati amta thiruso
Natrade lay from Mama Kangdre. Uri sounding udre way. Kaino in a tolusibo. Hydorakli Bowahido, Robert Quido Tilly. Matap Tabangamdre, Hinadum, Kana Lowry. Kaino Nano Udra Warisa, Kanai Mano Batiduise. Chumna Sing Nang Bahitradi, Nangarisi, Wagamta. Gyantana Bamaonda, hiding the hiding the Yam Haisaribado, Bab Sukta Tamalak Trabada, Meraba Kanglaw, Chintaraptona. Caesar Makoyam Bungan Birakidana. Aidi Wakagas Jazat Kaluri. Soglang Mandana, Line and Masigino Pase, Rastikang Man Credana, Nachandaga Chelen Krabrana, Konungi Amaiba Mai Bitanaraga, Mibungkong Lagatianzagi Kalamba Dangairi, Pare Pare and Biragladi. Baklaba dressing table Lugi, Mamang Misil Mamang with the Famlaga, Yam Kraba Muba Samlang Sindo, Hana Nairapani. Mamai do fall on Sinbirak Banati, Mingsil the Tariba, Merabagi Mami do the fall. Tarau Tarau, Kofet Kafet Pangliba, Mamit Ani do Naying Laga, Chimal do no Inomi Hirakpani. Phone naman naplaga, Tongsil the Leplam Manupado, Mayakidi, Yamna Sauna Chongsilaga, Lizabu Machin Pinangangi Kalabaso, Mingsil the Tariba Saktam do Ubada, Machin Maray Pazin Cray, Pok Padagi Wahi Amatangang Kidraba, Angang Nawagum, Chimbaldo, Machiling Kidre. Onthok na su chakpani langban magi maisadi ikang kangle maru hundre khawgang nare maliam lei maise tawge yauna tawribra lamhelaba taibang thawaibo chaina piribani hairasira nungsi mariso langban gi lekang lani iri khikna lei maido ikang kangsili nongzugum na haithari akang balai maida Jobson ki nungsi haitaba langman gi machakna haithaba di lepte nongzudo khila kini khalli waxing gi soiphadraba nongli kharandi makhal mathel gi mathani aduk naha oiriba magi kokthakta nalliba mama gi sakri loitringi anauba matha amuk hablari India government gi request mail amalai paper oina Kangleipak India ga khutsamnana chatsi Ningthaubu Parliament member oyu haiduna Merabana yade marayetne Makhalamagi trade ni masiso Royal Library da leiriba adomda Meraba Robert Boy Khongthang laungna thangduna lai Athuba thabak leite Hauna sani makhoi khongthang thubagi chatnabi leibani Hayingi damak maru eba khara yengluge khanna lakpani Chatna wari so tawri Boyna Tamo malemgi case tudi SP na pirak statement duna Iraila na lotion bayarni da. Yam lurisi siza hoy lekai urambasida nang chena chenare. Mera ba chatna paukhumpi. Chena sano. SP statement sina loina singdola dawni. Roban na mo haire. Tamo malem thadokpagi matam sina kamdo batare. Boyna hayengi thoram sida loikisano. Chahi yangkhai gi matungda ahanbu oina ining thawna hiyang tanaba yawdoini. Ngasi hayeng sida tawradi yam crowded oirani aduna tapna tawrase handaki matang sida home minister di soidana turani aduna yam haisingna tawdaba yadabani handak marak leo si makhoi marak taka hena yawde wa khannabasu yawdrabani magi haibabu library da mona sangliba du mangaire nupi du su hanagum hekloina bidi oinari bahaidura peiduna lei haina masi ngasi su amuk sangli library da ngurung nganglaga Wayam amangangli Tamodo thadok lani haibani Mara leite proof loine SP dagi ayi statement pholo raga leirabani sida nangna engonda am sorry su kaigino nang yam thajadraga SP do pura laki moi minister from thadat pagi lairi aigi nupi hanam ta hanjina lamo haige mana paini yingli liyoda masu sauning na khummi aina kari haikrage nangna na thanda over chachari do aibu kari haikrage ba yam chakhata botoro kanoko Ikai basulai makhangdina adubu phajaba wadongna hanjin hintaiba kem khandrade engonda hanadongna loina bakedoge engonda nungshina yengba mitingdo kai lot khrageba phone su phasana paidaba natro message su halakdaba natro khon kan khalakpaduda manali oda sauni yengi library do mi kana su leite haibabu khon kan bado yaningdana yenglibani nupi do sauri matagum leo kharamuk taptharaga No yambong ning thodo ngawraban haiba mama tombi sakriga bebar amada haige mai nupi hai crew man bidugana yam otpirabani
ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯃꯇꯥꯡꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯇꯧꯁꯅꯣꯕ ꯀꯣ ꯅꯪ ꯁꯥꯎꯕ ꯐꯔꯣꯕ ꯍꯟꯇꯛꯃꯨꯛꯇꯤ ꯃꯣꯅꯥ ꯂꯤꯑꯣꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯑꯣ ꯄꯤꯁꯨꯝ ꯏꯟꯈꯠꯂꯤ ꯃꯣꯅꯥꯁꯨ ꯏꯪꯒꯤꯠ ꯇꯧꯔꯤ ꯇꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯅꯨꯄꯥꯗꯨ ꯁꯠ ꯑꯃꯨꯛ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕ ꯔꯣꯕꯥꯔꯠ ꯕꯣꯏ ꯂꯦꯞꯄꯝꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯕꯣꯏꯅ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯃꯌꯥꯝ ꯄꯨꯟꯕꯗ ꯌꯥꯎꯗꯈꯦ ꯉꯥꯡꯅ ꯉꯥꯡꯅ ꯔꯣꯕꯥꯔꯠꯀ ꯕꯣꯏꯒꯗꯤ ꯆꯪꯁꯤꯜꯂꯒ ꯃꯅꯥꯛꯇ ꯐꯝꯂꯛꯂꯤ ꯂꯤꯑꯣꯁꯨ ꯃꯩꯔꯥꯕꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯆꯥꯕ ꯇꯨꯝꯅꯕ ꯃꯤꯋꯥꯁꯨ ꯉꯥꯡꯉꯝꯕ ꯁꯥꯎꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯝꯃꯤ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯒ ꯃꯣꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯣꯅꯥ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯒꯦ ꯑꯩꯁꯨ ꯁꯣꯏꯗꯧꯗꯣꯏꯔꯥ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯃꯄꯨꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯂꯒ ꯂꯥꯏꯔꯤꯛ ꯄꯔꯦꯡ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯤꯑꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ ꯅꯣꯛꯏꯅꯤ ꯀꯥꯏꯅ ꯄꯛꯏ ꯈꯪꯗꯦ ꯄꯛꯇꯦ ꯈꯪꯗꯦ ꯃꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯕꯣꯏꯅ ꯈꯨꯝꯂꯛꯏ ꯃꯤꯠꯁꯨꯗꯥꯒꯤ ꯃꯆꯥꯅꯤꯀ ꯍꯥꯏꯔꯗꯤ ꯌꯥꯝ ꯄꯛꯆꯅꯤ ꯅꯪ ꯑꯃ ꯈꯔ ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯟꯕꯗꯣ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯀꯗꯨ ꯐꯩꯖꯩ ꯌꯦꯡꯂꯛꯏ ꯕꯣꯏꯗ ꯌꯦꯡꯅ ꯌꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯣꯅꯥꯗ ꯊꯣꯛ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯔꯛꯂꯤ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯣ ꯁꯥꯎꯕ ꯊꯦꯝꯂꯤꯕ ꯀꯥꯏꯗꯨꯅꯤ ꯏꯆꯤꯛ ꯆꯤꯛꯄ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯌꯦꯡꯂꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯊꯤꯔꯤꯕꯗꯣ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯥꯎꯔꯝꯂꯦ ꯑꯄꯥꯝꯕꯗꯣ ꯄꯔꯦꯡ ꯂꯩꯔꯤꯕ ꯔꯦꯛ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯔꯤ ꯆꯦꯃꯥꯏ ꯈꯔ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯌꯥꯎꯔꯕ꯭ꯔꯥ ꯈꯟꯅ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯁꯛꯇꯝꯗꯨꯗꯤ ꯎꯗꯅ ꯈꯣꯟꯖꯦꯜ ꯈꯛꯇꯃꯛ ꯂꯩꯔꯥꯡ ꯅꯠꯇꯦ ꯑꯩꯗꯤ ꯁꯔꯩ ꯇꯤꯡꯈꯪꯅꯤ ꯌꯨꯔꯤꯕ ꯊꯥꯃꯩ ꯊꯥꯅꯨꯡ ꯌꯧꯅ ꯅꯪꯕꯨ ꯆꯩꯅꯥ ꯄꯤꯗꯨꯅ ꯁꯤꯡꯒꯦꯜ ꯅꯠꯇꯦ ꯂꯠꯅꯕꯤꯅꯨ इखुदना सेमजबा तिंखांगी नाचों थेटपियो नंगी नापदा नत्ते एदी लेखोक्ता साथ पिसो नत्ते लैमाइदा चोइजाइनना केन बिसो समजिरेदा तिंखांग मिहौजना खैमुना कादा nganthoi maithongi leiting oina chirol tawsagi nangi napada ngayakti chapye bhali khonjel da angaubi magi suirol da lupki tarangi ipakta khongkha machi lingingde taningli hairi angaubi gi chirol do adubo asawbana pa khomla imaithongda hangchik langi sarong sarong tawba saktam khonjel dugi maikei dagi hutlei thoktuna lakle adubo khangaude nupi do mamang da fan chongsilaktuna lepsilai maka lamba minok aman nokladana noki noki hairi ngayaktang udabada leiba ngamdroba haiba library tanaga laise thiba wahaiduda yaningdaba matau ulai nupi sigi chorolda marol thoktaba nupasi handakti wayam nganghanbagum tawri mabu thiba lakpagum khankibaduda hairi makhutta pairiba larikto thangalaga si paba lakpa nang thiba lakpa nate si hairaga phet haidokdaga chatre thoknau mayagi table duda famkiduna larik to phaklaga paba hokre manakta leiri kai nungai zabani laija so nomi nomi changsila I manakta yeuraduna phamthari leiri basit mayam dudaga phamda kai merabagi nakanda hekta phamthai matau duda nupado yengkhalai laija so yenglaga nokfet toksilni aduga merabana pagi toriba larik duda amuk yenglaga hairi yam akhang ahi sagatuna kanglepa anthology pabanadi yumba lambida upgrade la oibo yambu dari ngayak pazage tawba nupado namdana he yetpire khumdabasu ngamde khumdrukhei machindo lepoi khangbada laizada yengduna hairi sugalap tongna kamdobana warise hangzilakpaduda nupido thongna fagatli taping taha noglaga makhatai sugumba padaw sarok nungsi nungolda yumpham oiba pabung kamal hoyi madabigumba aigya Mabemma MK Binodini Nur Sahib kumba pabagi warini romance ki lamda phejai chatlaba yambungi budi do khara da oirasu maingal fanglakani zero bug to oirasu musi ngalakani haizabani merabu makok pairaga hafet nonthai pakhum pirudre direct to the yinglaga laikre tanjadu da nipido tahata pakhana mo kori yambo
Upai leita amu yengli inupiduda laizasu kirup mamit ka laukthoklega aidi nangse gaini gi kes ka leiba male embo nupa gaini gi hanamuti meraba khangpre khangladuna khanga hairi khupak sagira nupidusu onthoklenga mukhumlei ining thokot ka bigero domestic violence ki case tawsilaura phawkhre ngasi nupisi na phawbasi maithongda momondok lasu sathi khraba nupani adubu karisu leitaba amagum ngangingbada ngangli nupisi na ngangli basi sawe harabasu meraba tumin tari karisu tawba ngamdaba mi amagum angaw bidogi aphaw saba matawduda karisu haide kari wakhal bu khanmano mamituna laizada yenglamlaga direct to onsan khre aduga develop haire nakhondu ta halagano laik page wahaiduda sauningi amuka sunungairak taduna haire yam gyan tabi saraga Pazaro tandi tanthurokanu ko sumphamaga sangbige onsilaga khomnudre meraba pariba lariktuda pukning lupsinnabo anei nupiduso tumin lekhre akoibadu yenglaga yengna merabada mu yenglei thongnawdagi haizilakpa siri tawraba nungsa mangalduna yeibada maithongdu suklap tawi suktuna talaiba maithongduda korong mangal su saruk yasilli matawdo ngayak sum yenglamlaga laisa makhut machado tapna thangatlaga merambagi mamai mapaduda khalli korogi mesa phangaloi matagum yengdaba ngamdre meraba laisa da tapna yenglei nupidu sunokmi mangaktu ilei direct pabado makha chathau haibagum asuk magul leihanba mataw thamoibu tanik hanba magi matawse karigi asuk nusi haliba karamba chainabu pigi khanduna pariba lairiktuda thawai changde manakta phamlibe mabo konsilaga thamninglei mathanungda thamoina leiba ngamdre haiduna ningai tawrei wakhalna kanthoi yengnabagi ipakta chongthaduna luplagira haiduna mikup khara asumna tumin leiramlaga laisa mamituna thongnawromna yenglaga khangau kori amukso yambo karigino haibagum yenglui iting ba maithongna laisa nokmi mamitna thongnawromda yenglaga mangaktu illaga hairei adagi hodongse yamung mandre yengone wahaiduda merabasu yengi laisagi mit yeng maikeida horiba khagi lehaw panbidugi makhong mana oirapna hodong ama mamaidu nungsada onsilaga irum phamlibada ubada meraba magi pisum sukpada hokre khoidau sagoladuna laizada sat onsilaga hairei hodong se ai malikaina nangi se ibuta singno sitriba haidura laisa masado chumna leiraga mamit kadu paisalei aduga hairei thausada malibu male haisabani khagi lehaw panbi sigi makhong-sida changsilaga urum langi de haide langmangi sakraba nungsa sida mamai onsilaga leirise yambu mande haigero maisa ngakta khallaga chongsin lepase yambu mande hairadi loiredana sana lebak Manipur phagi da marok torido saugan mamadi thawainu saurakle laknari boy khalli naknari boy ningi magi mataw ubada musuk muba mamituna laizada munna yenglaga haire kanana piba mai chang aina fanglise tasena saurakpa manma matawnuda laisi ingangakli wahi soikramale khalli amukso nungda chakliba mairabagi mai chakto taru misnaduda ubagumsu tawri manawa ama hek nganglubada mairaba hena saurani khangmana laisa noksinarei nokna yambo lairik pahoroko ai chatlage si haiduna phuk hogolaga ta tung hanna yenglamda khongka khura yam thuna thangi adubu khanghaudi mairaba laizbu prap tanaraktuna tafing chatlibado khudang pairaga manakta laktana khangching sili ikhangna tung halaktuna manakta tapnap lari nupido laizabu yengna nakanda lariba walduda namsili aduga manak nakna changsilaga mana muk thali ngayaki oikiba matawduda laiza kokchawbi kakre mamituna mairabada kini yenglaga kaino yambo kedorage mina hanglibadu khumde mairaba makhutna laisagi makhwangduda khangkon konsilaga manakte hena nakna chingsili hena kire magi matawdo thinglubasu yaroi mapuroi bani maki koirawnaraba mitsna duna yengna
Mairaba makhutuna laisigi mamaida tapna pairei. Machi lingba ngamdre, makuttagi nanthokpa ngamdre. Sordo puina holaga mamito tapna ushinkre nupido. Haina mairaba laisa tamna maithongdo tapna changsilai. Nakna mankibana laisana chongliba mihulgi khonjeldo mairabagi hakchangna su phawre. Adubu nakni hina changsile. Makhwangduda chena kholaga amit chajet ushilibado munni yingi. Yingna laisagi maithong tamna changsilagle. Maithong anido nakman kibana langla ama phawba landuna chatpagi lambi leitre. Adubu mairabagi maithongna chimbalduna laisagi maithongda soklamdi. Madugi mahut mamituna laisada yinglaga hairei. Sina tabra nangna pamisa. Hairakliba wahaytuda nampido mamit pangakle. Mairabagi I karaba mamituna mabu yinglamba ubada thingatlamba sordo amuktangda honthai. Adugo mamaido nakan amada leithoklanga itap tapna. Ai chatlange. Mairaba hande handokte hena dum chena konsilaga hairei. Sina tro nangna pamado. Nangya pamba pige. China maraksida nangna pithakpo hugi China so ai khange. Aduk naning thongdana leiba hongnade. Nangna pamba pige. Mafamsida nungaitabra. Kaado ina chasira. Chap yungduna tumin tarambani. Adubu aroiba wahi paringduda laisa khangaude. Araiba pangal puthoklaga mairaba bu laktani inthorakle.